Lisinganiga kunhumdoidagi Houraga Loishin Khamjindriba Manipur gi Tamthiraba Lan Mars kunthamathoi lisinganiga kuntaret fawbada Gita Metal Committee gi report pikhalak-lagani Lan ga mari leinaba case charong ama Supreme Court ta August 10 da makhatana khanagadauri May ahum ing lisinganiga kunhumdoida All Tribe and Student Union Manipur ansumna sinduna tribal solidarity Mars haiduna Chingi district singda maru oina kuki jona taba mafam singda rally amat chatlaba matungda khanghaudana mitaida onsinduna Tamthiraba Lan chatharaga state asidagi legislature gi power yauba separate administration pigadabani haiduna talakliba demand asibu taksinba sitharaba Thodok singa mari leinaba Supreme Court of India da file tawrakiba wakat cherol amaga makhataba Wayan tha asigi tarada apex court asina makhatana khanagadauri leibak asigi khwaidagi wanglaba wayan sang asida wakalakhiba singi manungda Maitei Christian Church Council na lan asi tholakpadagi Manipur da leiba church taniga ninfutare thugayan khaiduna mahan khre haiba yauri lan hawakiba chahi English singaniga kunhumdoigi June thada Archbishop of Imphal Dominic Rumongi Maikaidagi Irang asi hawraklaba matung supnatangi pung ninfuga taruki manungda Maitei Christian Singi Church Chaniga ninfu taret amang ata thohanki amasung Catholic Church ki makhada laiba institution tara hena thugaki haiba yauri wakat sing asigi manungda lan manungda thokiba Tamthiraba thodok singi wayan sathanaba special court sing lingkhat piu haiba su yauri hauzik fawada Manipur amasung India lengakna warosin puraktabadagi makhatana langi thodok sing tholakli haiba yariba Manipur gi fibam singi matangda thizinaba Supreme Court ta appoint tauduna Linkiva Justice Gita Metal Committee na makhogi report sing pikhalak na bagi matam thengkhang khara da yaithoktuna sangdohan khrabasu matung amuk mathang chahi lisinganiga kuntaret ki Mars kunthamathoi fawba sangdohan duna hairiba matam asigi manungda committee asigi report lankhalak na ba direction pikre Panda yabadi Manipur gi tongan ba church singi body singna langi thodok singi manungda yamdrabada church chaniga yankhairom thugayan khaiba amasung mai thadok pana chingba tawraga hojikna miyoi kharana mafam sing aduda gym oina Sizinabasu yaure haibana chingba wakat thangalakpadagi mamang thagi kunmarida wakat sing asi apex court na lakhatuna makhataba wayan chatharakpada Chief Justice Surjakanta na luchingba besh amana Manipur lengakta ahakpa direction pikhrabani matam amada lining mari lainana structure oina lairamba singbu makhal amatagi encroachment tawnabagi ayaba Manipur lengakna piroidabani haina khanghalakhrabani lan manungda Manipur gi tongan ba mafamda laiba church sing thugaiduna amang ata thohan khibagi matangda Justice Gita Metal Committee na video footage aniga loinana submit tawrakpa report sing su court asina khanakhrabani Supreme Court ta wakat kya langkhalakliba Manipur gi Christian Church singi Maikaidagi leblagdiba council saruk alamna court asida tawrakpa submission singi manungda lan asigi manungda church sing asi thugayan khaiba amasung mai thadokpana chingba tawbada natana church manungda thamba potlam sing su huran khre haina phongdokhibani leibak asigi legal advocacy organization ama oiriba NDF India gi Maikaidagi su mahakna Lepladuna lining gi oiba ningtamba sing miyamda fanghanbaga loinana miyamgi punsi manghandanaba thabak laukhatkadabani legal advocacy organization asigi mahut sinba atopa senior council Huzefa Ahmad Nadi Maikaidagi su akai atoi thohan khaba church ki nauna sagadabani church sing leiramba mafamda nahauna lam khopchin loidabani amasung church singi mangkhaba record amadi Title deed singsu hanjin hangadabani haina submission tawrakhibani wakat sing asi file tawrakpadagi ahanba oina kumja English singaniga kunhumdoida matam aduge Chief Justice oiramba DY Chandrachurna Manipur gi lengakta state asigi lining gi mafam sing ngak sengadabani amasung asigumba mafam sing asi mahausagumna hanjin hannabagi mari lainaba information sing apex court asida pirakadabani haina su khanghanba laikhrabani makhatana Manipur gi langa mari lainana file tawrakhiba petition sing gi makhataba wayan tha asigi tarada chathanaba court asina lepkhibaga loinana lana sohalaba Manipur gi relief rehabilitation amasung
compensation singi matangda yengsinaba sem साखिबा जस्टिस गीता मिटल कमिटी की माइकेदगिसु मथंग चहिगे मार्च 38 फाउबदा एपेक्स कोर्ट असिदा मखोई ओइबा रिपोर्ट पिखलकदौरिबनी।